Delhi da car amana nupi amabu thomlaga kilometer taragani thoi sangna sienduna pukhrei chenaba manga fare Delhi da thoki ba yamna kiningai woi ba thawong amada yu ngawbo miyoi na thoroki ba car amana nupi ama thomlaga kilometer taragani thoi sangna chenduna pubadagi sikhrei Marakasida thogdok adu da senabani haiba car adu da tongba miyoi manga fare haina police ki paw amagi matungina phongdok le Police na thoki ba thogdok asigi matang da haikibada car aduna kilometer taragani thoi sangna chenduna pukraba nupi adugi phibam adu yengbada yamna akaibu oike mahaki fizol na singbasu amata yaude mahaki haksangge ningi saruk adu su loina talamba thengnai Delhi Commission of Women DCW ge chief oiriba Swati Maliwal na matter adu khangjan khibaga loina na Delhi police na notice issue tawkhre mafi marol yaudra nupi adugi haksang adu car aduna chenduna pukraba matungda Delhi ge Kanjawala da taduna leramba thengnakhe yu ngawbom yoisingna thorokiba car aduna nupi aduna thorokiba scooty thengjilaba matungda kilometer taragani thoi lapna chenduna pukhibane masi yamna khudong thiningai oiba thawong ne Delhi police ta appearance ta support ama mahangna issue tawkhre masina maram oraga thogdok adugi matangda marik sumba warol adu khangba ngamlaga ne yamna laibak thiningai oiba thogdok adu da yu ngawba singna tongliba car aduna nupi adugi gari adu thenglaba matung nupi adu kilometer taragani thoi sangna chenduna pukhe yamna ngagleba thogdok amana gari aduna kilometer taragani thoi sangna nupi adu chenduna pukhiba matamda check post amatana car adu phaba ngamkhidai masi yamna kiningai oiba thamoi yamna sokningai oiba thogdok amane Kanjawala police station da ayuki pung 3:13 taba matamda PCR call ama receive tawkhibada car amana nupi ama chenduna pukre haibagi wafam khangalakhe masigi matung tarakpada atopa PCR call ama Ayuki pung 3:13 taba matamda tawrakhibada nupi gi asi bhaksang ama lambida taduna leiri haina khangalakhe police na paw phanglaba matungda officer singbu police packet ta mikupna humsingna laina bakhangan khibaga loina na thogdok adu da senaba miyoi sing adu phana ba likhul lina bagi thabak chathaba okay Rohini district police ki crime team amana thogdok thokpam da thungkhibaga loina na investigation chathana bagi damakta yengsinba hokhibaga loina na thogdok thokpam adu dage tongan ba angle dage photograph sing lauke police na nupi adugi haksang adu Mangalpuri da leiba SGM hospital ta thakiba matamda mahak siraga pukhalakle haina doctor sing na phongdokhe masina maram oraga asi bhaksang adu postmortem tawnabagi damak thamkhrai talak adu da police team amana thogdok adu da senari ba car adu phana ba likhul libagi thabak chathagi badang car adu bu thaukiba yungau bam yoi manga makhoi gi yumdagi fagat pangam khrai makhoi manga adu private company amada thabak tawbani haiba khangbang amlei victim aduna claim tawkiba wafam amada makhoina thaukiba car adu Sultan police station gi area da accident thoke station adu ge house officer aduna phongdokibada victim oikraba nupi aduna scooty ama thaurakhi haiba khangbang amlei car aduna nupi duda thenglaba matungda car adu ge chakada nupi aduna seliba phi adu yesun khibadage nupi adu chenduna pukhi haiba khangbang amlei accused sing adu gi medical examination chathagibaga loinana makhoi yungawi haiba chapchana khangbang amle haire Aroibada tabiri bapum namak po thagachare